yam sathina achauba Thawanmichak ama Pokhaidoure aduga masi Eikhoi prithibidagi yam mayek sengna uba phangdore. Eikhoi Thawanmichak numitsigumba crore chamkun mekharaga hapjinba chandogudgumba yam sathina chauba Thawanmichak ama Pokhaidoure. Hairibasigi Thawanmichak asi hauzik khangan amuk ngangkhat khangmam amuk mamsin aduga magi mawng asisu khangchap amuk chapsin khangpom amuk pom thurok yam onthokpa phibam amada leire. Sigi Thawanmichak asna asumna onthokpa lamchat ama chatpa horibasigi maramdi mahaksi siramdaigi khangkau kaurakpa adune mana supernova amoina pokharakdabagi matam naksilakle taklibani. Ngasaiday panjariba Thawanmichak asigi maming Betelgeuse kawi amadi mase Eikhoi numidangi atiyada khwaidagi mayek sengna yam langna ngana uba Thawanmichak amani. Masi Eikhoi prithibidagi light year chatruk nifugi athapada leiba Thawanmichak amani. Pokhaidoure harisi chap chaba matam karam kan oidoijalo. Pokhaiba prithibide uni harisi masi Eikhoi midda kari karamta uktabida direct hektadum udoijala naked aina aduga masi pokharakpa matamda Eikhoi prithibistadi amang ata amata tholoidoijala haibana chingba pumba Eikhoi ngasigi videostagi mamut tana khangminarasi. Betelgeuse magi atopa mamingna Alpha Orion hariba Thawanmichak asi constellation haidi Thawanmichak chabulamana hek ubada karigumba ma hek man yam laina khangba ngama mongda leiba Orion hariba constellation asigi manung chana leibadgumba Thawanmichak amani. Mahaksi aduki matik chawi maduri Eikhoi sor jagat asigi mayai chabukta ma thamjin matamda Mercury, Venus, Earth, Mars loi yosanki Jupiter leri swais pawma mathantara lam kanchan khini. Betelgeuse universe asta khwaidagi chawba amadi langba nganba Thawanmichak makhal super giants harisigi kangupta challe aduga makhoisidi mapunsi tengalli. Betelgeuse hauzik masagi chahi lakh marifudagi crore ama phaugi markta leramgani haina experts na phungdoi masi moigidi siramdai chahi red super giant gi stage thak yoshilabani madudi magi core mayulgi saruktagi hydrogen loi kiduna arumba elements singa punchin chujinaba horukpadai masasi bubuk choktholakpa amadi amung heng ingtharakpana matam amadi higok machu erambasi angangba olhan khribani. Hauzik magi mayul manungda tholiba masing mason kallaba fusion reaction asna carbon oxygen amadi arumba elements silicon adai yot putholeiri. Yot puthokpasna sumasum yam khalakuna mai mayul gi sruksi yot yam marang kaina pasilakpa targadi fusion gi thawng asisu bidai tawkhini loishin khini maramdi yot ki fusion nasdi kamai tawgida yot ka sojinamda puthokpa energy gi chang adudagi chathokhibi energy gi chang heli aduna Thawanmichak adu boom pokhaihan khrani. Asngarang di crash game sanaraga phone anbam leirehe tu masi irai laiba yamsu interesting oiba game ne madudi 1xbet sanabira loire sida tawduisi plensi Pokhai khitringini sagi winnings phat lahu wi wane aduga sidine Eikhoi sana pamba amount amhekta da sanagi yai kuina ngai kai mana chawbu di heli. Oh yes aidi amukasu thoire thakibe amount double da thoire thurpa selsi paytm bank tagi lakthoni sida dei topa game singsu yauri under and over dice head and tail asina sing si sanraga daw buyar ga dedom BMW car iPhone laptops gas price makal mathel manasing phangbi yahali registration tawdagi promo code sisinaraga dedom ₹130,000 amadi 150 free spins phangani link comment da hapcharmage apamasing laibak ingbiyo. 2019 loislapa swaida Betelgeuse karino mong mato uma itaw tore haibasi khangba ngamaki madudi mana hana ngalamba changdagi chada 40% hanthakre mamthakre. Mastai malemi scientist Betelgeuse ta aroibi pungning junction nartuna mana khangba mamthakribasgi marumda kari marum leiribagi haina thijinba nainaba huruki. Masigi chap chaba maramsi sigi chilida leiba very large telescope asna ahan boina khangba ngamakhi madudi Betelgeuse na khangba mamthakribasi magi mayol gi sarukta gi dumba chawba uphul waiful gi mapai ma thadrukdagi maduna khanjan kibdagi koina prithibidagi mamthana ubani yesni aduga mana ngahakleita uphul waiful kapthorpa ngahakleita mamthabasna Thawanmichak se hanure mapunsi loislakle haibagi ingitni haibasu khangakhi. Hauzik laktori bu hangdi Betelgeuse asi masi matam kram kanda chapchana
सिगुम्बा थौदोक असिगी तारिक थबान थाबा से मसी अदुकी मदिक लुई साथीना चैलेंजिंग ओय मदुदी मसी हयेंगमक हेक्तो ओइबसु याय नत्रगा ngасdegi chahi लाख अमगी मतुंगदा ओइबसु याय चप चाबन नुमित तारिकति करानासु पीबा ngamde अदुबो अखुना थंगी सिंगना खंगबा हारगदी बिटल जूस हनुरे सीगदौरे ममंग मखुना लांबा फंगबा चांगदा लेरे हाइबासनी Anyway, Sigid Thawanmichakna Pokhaidoure numit adudi it will be a spectacular event. Miyam hupni yengba mitpen ba thokdok amadi soidana oidani. Masigi mangal si aduki matik nganba maramna ayuk nungthil matamda sodum yam mayik singna langna ngana ugani. Aduga masi ngaktang uramaga yam thuna mangkidaw leite. Chayol kaya marum adum uraga leigani. Masna Eikhoi gi prima thazrik su hena langna ngana ugani. अदुग मसी दुर्बिन नुंबिन अमत यावद अखोई की मिसने द डायरेक्ट अदुम याम लाइन उ फंगने सुमाइना थवनमिचाक अमना सुपरनोवा ओइना पोखाइबगी थौ मसी याम साथिना मसिंग मसुन नाइबा अमदी कॉम्प्लेक्स ओइब थौने पोखाइबा से कमाइ तौगिद कोर कोलैप्स नान होरई मदुदी थवनमिचाक असिगी मपाल थंगबा मरुलसिंग असि याम साथिना थुना मदुदी सेकेंड अमदा किलोमीटर लिसिंग हुमफुतरा गी अयांगबदा मनुंगदा किंथसिलकनी तासलकनी मस्ती मपालोमदा साथिना कनबा शक्तिगी सोहुम शॉक वेव पाइथोलकनी सुंदौरी ngसिदा साइंटिस्टसिंगना पृथ्वीदगी रियल टाइमदा थवनमिचाकसिंगी मरमदा अनौबा ज्ञान लौसिन तानसलौनबगी याम अचौबु खुदोंग चाबा अमा फंगहौगनी लाइबक फदना बिटल जूस अखोई की मतम द पोखरप तारगदी चही चा क्यास द कनानसु उब फंगत्रबदगुम महुसा इमागी ख्वाइगी चाव मैगी कुमहै अखोइना उदोरिबनी मिट की साखी ओइदोरिबनी चप चाब मतम खंगद्रगसु हेक पोखरपग फोटोस वीडियोस लहोनबगी मालेमगी एडवांस ओरब टेलीस्कोप्स अमदी ऑब्जर्वेटरी सिंगना सेम सारा लेनरी समना हारबद ग्रहस्थ लेरिब मियाम पुंबा मुक्तद पुलपुना ngakhangadabadgum thogdo ama oigadori soidana Houzik aroibo ina laktoribo wahangdi asuk chawa Thawanmichakna Pokhaidoure prithibida leribai khoida kashu khudong thiningai thoaloidra mipainingai oidabra haibasni Pokhaidoure da thorpa mangalna prithibi yor matamda chahi chatrukani phuni thoirom changani haide aikhoina udoidu ngastegi chahi cha kyagi mamangda thokraba thokdo magi mami ngasita ubu oidoini haibani tan chadragdi Thawanmichak adu podi pokhaikraba अदुबु थापना मनबासना मागी मंगालदु यरोक्त्रिबना अखोइना हुजुफाव उद्रिबो रमबसु यारिबने अमबु ओइरो बिटल जूस पोखाइबासना अखोइगी ग्रहस्थैदा कशु थोहलोय थापना रमबासना अखोइबु साफा हलमलिबने लाइबक फदुना उब फंगजरदि हाइना आइदि खौरांना ngaइजरि Admission often deep sea guidance wangjingna English sangfona ngangan ba satar sing damak English grammar amadi spoken English ki akhanaba course ama puduna laksari tha ahum chatha jagada special course ase live October tang amastagi haujagani limited sitni satra kunthra dagi hena lozaroi offline amadi online classes animaki khudong jab su pizari hojiki matam de English lon khangba hypesna thabak inkhang tanar budo ijabata nakta chalu mafam sing su yumgum phawhan bangam libani maram sina tum su English mapung phana ngangbang ngam honubagi khudong jaba si lobi ho akupa marul gidamog screen da hapsari number Stay there. Ngasimag pau